Meetei amasung Meitei indigenous single tribe kanoda channanaba na changchalakpa khongjang amagi makha pon moi memorandum jing pibirakpani lamdam asigi yalhomi ama oidiba Meitei phurup asi schedule tribe list chalhannabagi matangda schedule tribe demand committee Manipur Stdcm gi thoumee sina CAF and PD gi Minister L Susindro gi yumda laktuna Minister masada memorandum ama pishinkhre Stdcm gi demand asi leingak na shoidana khannanaba honagani haina Minister L Susindro na thajaba pirakkhre Stdcm ki executive members sing yauna tongan baluf tareki mihut sing na ngasi nungthil pung ama makhairom tabadwai da lamnong keithel dagi yalhomi Meitei kansi Manipur kansi haba banner pajana khongchat ama chatlaba matung khurai tinsit rota leiba Minister L Susindro gi yumda thomjin ki Minister gi yum yoraba matung Minister masa leiramdabadagi yumda leiramba security singda Stdcm gi thoumee singna Minister da pau faunaba haiki tungda pau faunaraba matung Minister laktuna miyam ga punna wari sanaki loinena Stdcm gi maike dagi memorandum ama Minister L Susindro masada khusinaki memorandum khusinaba lakpa aduga mari lenena Stdcm gi joint secretary laishram Bris Kishorna Paumi Singh Dahai, Chathariba Khongjang Asi Thas ki Tang Tara Humdoida, Thangmei Bandalaiba, Ima Kuntong Hanbi Sanglenda Pangtokiba Miam Gimi from the Lepna Kiba Warif Amagimatung Inna, Memorandum Pisin Balakpani, Meitei phurup Asi Schedule Tribe ki list Janba Asi Natana, Meitei Kanbagi Atopa Pambai Amata Laite, Masi Kangna Miam Gimihut Oidiba Singna, Tuba Matamda, Janaba Tabak Paikat Piu Haina Mahakna Makataki. Luxury look Taret Pulaga, SD Demand Committee, Executive Committee Manga, Loina Luxury look Mam to give Maming di Wazda, Kul, Lining Token, the loop, Tip, 10 Union, Krai, KKL, and Wama Yorgani, Tasena, Laiba, Kongjangasi, Akogi Sarkana, seriously Lobi Gadamni, Aruba, Meitei khannanaba, si Natana alternative later, Adu khannanaba in Luxury. Memorandum Khusinaba aduga mari lenena CAF and PD gi Minister L Susindro na hai Stdcm na pukhalakliba demand asigi matangda leingak na paikhatpa yaba thabak sing paikhatnaba honagani hiramasigi matangda Chief Minister gatana duna khanagani memorandum asida yariba wapham sing shoidana khanagani haina so Minister L Susindro na thajaba pirakkhre PRO ko biri are private secretary ko yari ko ako na official iba matang official iba miyembro ko pira ganya si ako na memorandum submit to basi kaptane ba Schedule Tribe Demand Committee na demand toriba Meetei amasung Meitei indigenous single tribe kanoda channanaba na changchalakpa khongjang amagi makha pon moi memorandum jing pibirakpani aduna sigi damakta so ai demand committee sinda ai adum tasena aina phongthok choni bai tare akoi khonaba habasidi tangai fadana jati sigi akoi khonabam thoi akoi su se discussion toroga akoi masi amuk center da khannanabagi wari do ai honorable chief minister amasung akoi gi mayam sindai da koi khanaraga soidana akoi schedule tribe demand committee na pibirak leba memorandum asigi discussion sing do koi soidana taunana ba koi